ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯪ ꯄꯣꯛꯄꯤ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯊꯥꯎ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯌꯥꯎꯅ ꯒꯥꯔꯤ ꯀꯌꯥ ꯖꯤꯔꯤꯕꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 6ꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯕꯨ ꯑꯅꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯁꯥꯡꯅ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯜ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯔꯣꯡꯃꯩ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯉꯪ ꯄꯣꯛꯄꯤ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯥꯜ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯂꯨꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ गाड़ी में सोरोक अतिंग मसांग गाड़ी ट्रक जाम हो रहे तामने सोने मोई सोने हाँ ना अनक पचान संग दी बाबा गुलाब थोड़ा सा क्या लाए तो लंगांग पुकुदे खुथोंगना बदगी ट्रक में आमजे अजे इम्फाल रोम द थोकदबदो हंजन माली मोइगिसे अमु जिरिबाम रोम ममाई लेरगा लोय थौरे हाना इम्फाल रोम द चन्नबा लाइन लेंगागा लेरंबने लोयने हल्ले लाइन लेंगागा लोय हल्ले मनिंग हल्ले